Hello everyone. Ano video da mayambu ano mathel ong loy na ram noksari akoi ngasi cha da mathel asidi maitai yan thongba mane adagidi mairong bi hawai thongba mane adagidi morong pa mane aji hawjilase hawrani ngasidi si suai dum thamage ha basidi mayam yen an chajira hawai an chajira yen hawai haw jana dum cha ga yen hena khara dum hawrani ko ni hawase bahubali gi sa khukam do lay rahe Mati yun o byan ni mati yun nung haw lên haw đấy thành ra da ông ta da nó như ta đấy ta cũng không đâu karot ka mo ko metan haw ah haw mati yun ang jan sai hay do mati yun thong mane ani da sa mati yun da phu ani sa yanao na tiro haw đấy mati ni mèo mình đó hawai je có thêm nè có thua chưa không dạ ngarang han gi tha chang video ga ko ge nga nga keno to bodo nga tho ka tho do mane ko đó
ꯑꯗꯣ ꯑꯩꯈꯣꯏ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯀꯠꯊꯣꯛꯀꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯀꯠꯊꯣꯛꯑꯔꯣꯏ ꯉꯥ ꯊꯣꯡꯕꯗ ꯀꯠꯊꯣꯛꯈ꯭ꯔꯁꯨ ꯑꯍꯥꯎ ꯑꯍꯥꯎꯕꯗ ꯀꯠꯊꯣꯛꯈ꯭ꯔꯁꯨ ꯍꯋꯥꯏ ꯊꯣꯡꯕꯁꯤꯗꯤ ꯀꯠꯊꯣꯛꯑꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯉꯁꯤ ꯍꯋꯥꯏꯁꯦ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯆꯥꯗꯕ ꯌꯥꯝ ꯇꯥꯡꯅ ꯆꯥꯕ ꯍꯋꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯋꯥꯏꯅꯣ ꯍꯥꯏꯔꯒ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯒꯦꯁ ꯇꯧꯕꯤꯌꯣ ꯀꯩ ꯍꯋꯥꯏ ꯃꯥꯜꯂꯤ ꯇꯦꯡ ꯇꯅꯦꯡ ꯀꯔꯤ ꯍꯋꯥꯏ ꯃꯥꯜꯂꯤ ꯃꯁꯤ ꯃꯌꯥꯝ ꯃꯁꯤ ꯍꯋꯥꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯗꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯏꯁꯥ ꯐꯕ ꯑꯉꯥꯡꯁꯨ ꯑꯍꯟꯁꯨ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯆꯥꯕꯗ ꯌꯥꯝ ꯀꯥꯟꯅꯕ ꯍꯋꯥꯏꯅꯤ ꯅꯧꯅꯕ ꯍꯋꯥꯏ ꯏꯁꯄꯤꯁꯦꯜ ꯍꯋꯥꯏ ꯀꯔꯤ ꯍꯋꯥꯏ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯍꯥꯏꯗꯤ ꯀꯔꯤꯒꯤ ꯍꯋꯥꯏ ꯉꯁꯤꯒꯤ ꯃꯊꯦꯜ ꯃꯥꯏꯔꯣꯡꯕꯤꯒꯤ ꯃꯊꯦꯜ ꯇꯣꯞꯅꯤ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯍꯥꯏꯔꯒ ꯑꯦꯂꯦꯛꯁ ꯑꯥꯏ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯇꯣꯞ ꯃꯣꯗꯦꯜ ꯑꯗꯨꯅꯤ ꯉꯁꯤꯒꯤ ꯍꯋꯥꯏꯁꯦ ꯑꯗꯨꯅ ꯍꯋꯥꯏꯁꯤꯗꯤ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯋꯥꯏꯁꯤ ꯆꯥꯁꯤꯟꯁꯦ ꯄꯣꯠ ꯀꯥꯞꯄꯦ ꯃꯩꯇꯩ ꯌꯦꯟ ꯊꯣꯡꯕꯒ ꯇꯨꯏ ꯍꯦꯜꯂꯦ ꯍꯋꯥꯏꯒꯤ ꯃꯃꯥꯡꯗ ꯍꯥꯎꯔꯦꯗ ꯂꯩꯀꯥꯏ ꯅꯣꯏꯕꯨ ꯀꯩꯀꯩ ꯆꯥꯅꯔꯤꯒꯦꯅꯦꯍꯦ ꯁꯣꯝꯗꯅ ꯑꯍꯥꯎꯕ ꯉꯥꯛ ꯂꯧꯈꯠ ꯂꯩꯔꯦ ꯅꯣꯏꯅ ꯃꯈꯣꯟꯁꯨ ꯑꯝꯇ ꯇꯥꯍꯜꯂꯛꯇꯦ ꯖꯤꯖꯥꯒꯤ ꯃꯈꯣꯟꯁꯨ ꯑꯝꯇ ꯇꯥꯍꯜꯂꯛꯇꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯥꯏ ꯀꯩ ꯆꯥꯅꯔꯤꯒꯦꯅꯦꯍꯦ ꯂꯩꯀꯥꯏ ꯅꯣꯏꯕꯣ ꯆꯞ ꯆꯥꯔꯦꯍꯦ ꯃꯌꯥꯝꯁꯨ ꯍꯥꯎ ꯍꯥꯎ ꯆꯥꯕꯤꯌꯨ ꯐꯨꯜ ꯑꯣꯏꯔꯤ ꯁꯣꯏꯕꯨꯡꯉꯣ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯕ ꯐꯪꯍꯟꯗꯦ ꯃꯌꯥꯝꯅ ꯐꯪꯗ꯭ꯔꯁꯨ ꯑꯩꯒꯤꯗꯤ ꯆꯥꯕ ꯐꯪꯍꯟꯒꯦ ꯁꯨꯃꯥꯏꯅ ꯍꯥꯎ ꯍꯥꯎꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯒ ꯁꯠ ꯁꯠ ꯐꯪꯕ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯟꯁꯨ ꯌꯥꯝ ꯀꯟꯅ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯂꯥꯟꯁꯦ ꯍꯧꯖꯤꯛ ꯑꯣꯟꯗꯅꯦ ꯂꯩꯁꯦ ꯄꯨꯁꯇꯁꯨ ꯅꯠꯇꯦ ꯑꯣꯐꯇꯁꯨ ꯅꯠꯇꯦꯕ ꯑꯗꯣ ꯂꯥꯟ ꯃꯔꯛꯇ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯦ ꯃꯤꯅ ꯌꯥꯝ ꯊꯤ ꯊꯤꯅ ꯉꯥꯡꯉꯛꯄꯁꯨ ꯌꯥꯎꯋꯤ ꯑꯗꯨꯕꯨ ꯇꯧꯁꯜꯂꯨꯔꯕꯅꯤꯅ ꯊꯥꯒꯠꯇꯕꯗꯤ ꯌꯥꯗꯕ ꯑꯗꯨꯒꯤ ꯊꯥꯒꯠꯆꯕꯅꯤ ꯚꯤꯗꯤꯑꯣꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯅ ꯆꯥꯕ ꯊꯛꯄ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯈꯪꯉꯦ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯑꯩ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯣ ꯊꯥꯒꯠꯇ ꯌꯥꯗꯕꯒꯤ ꯊꯥꯒꯠꯄꯅꯤ ꯍꯥꯏꯗꯤ ꯆꯥꯕꯁꯦ ꯇꯣꯛꯑꯒ ꯂꯥꯟꯗꯨ ꯂꯣꯏꯔꯅꯤ ꯍꯥꯏꯔꯗꯤ ꯐꯕ ꯏꯁꯥꯃꯛꯁꯨ ꯂꯥꯟ ꯌꯥꯎꯖꯔꯤꯕꯅꯤ ꯆꯥꯛ ꯆꯥꯅ ꯑꯗꯣ ꯌꯥꯝ ꯂꯥꯟꯅ ꯈꯟꯕꯗꯣ ꯈꯟꯕꯤꯒꯅꯨ ꯃꯌꯥꯝꯒꯤ ꯑꯋꯥꯕꯗ
ꯑꯩ ꯏꯁꯥꯃꯛ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯩ ꯏꯁꯥꯃꯛ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯉꯝꯕ ꯊꯥꯛꯇ ꯑꯗꯨꯝ ꯂꯣꯏ ꯁꯔꯨꯛ ꯌꯥꯖꯔꯤꯀꯣ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯂꯥꯟꯅ ꯕꯦꯠ ꯀꯃꯦꯟ ꯄꯤꯕꯤꯒꯅꯨ ꯍꯣꯏ ꯄꯤꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤꯀꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯌꯥꯏ ꯑꯗꯣ ꯈꯪꯗꯅ ꯎꯗꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯄꯪꯍꯥꯏ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯍꯥꯏꯍꯟꯅꯤꯡꯗꯦꯀꯣ ꯑꯗꯣ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯗꯤ ꯑꯗꯨꯝ ꯂꯣꯏ ꯐꯣꯡꯗꯣꯛꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯤꯅ ꯉꯥꯡꯒꯦꯔꯥ ꯐꯖꯅ ꯉꯥꯡꯒꯦꯔꯥ ꯁꯣꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯗꯨꯗꯤ ꯁꯣꯝꯒꯤ ꯔꯥꯏꯠꯅꯦꯀꯣ ꯑꯗꯨꯒ ꯁꯣꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯅ ꯀꯃꯦꯟ ꯏꯐꯝ ꯑꯃ ꯄꯤꯔꯅꯤ ꯑꯗꯨꯒꯤ ꯀꯃꯦꯟ ꯏꯐꯝꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯃꯦꯟ ꯇꯔꯟ ꯑꯣꯐ ꯇꯧꯁꯟꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯌꯣ ꯐꯣꯡꯗꯣꯛꯅꯕ ꯍꯥꯏꯗꯅꯕꯨ ꯇꯔꯟ ꯑꯣꯐꯇ ꯊꯝꯗ꯭ꯔꯤꯕꯅꯦꯕ ꯇꯔꯟ ꯑꯣꯟꯗ ꯑꯣꯏꯅ ꯊꯝꯃꯤꯕꯅꯦꯕ ꯑꯗꯨꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯍꯩꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯐꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛ ꯃꯩꯇ꯭ꯔꯄꯥꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯀꯩꯒꯨꯝꯕ ꯌꯦꯡꯕꯤꯔꯝꯕ ꯊꯣꯛꯑꯒꯗꯤ ꯑꯩꯉꯣꯟꯗꯒꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯑꯝꯇꯪ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯃꯤꯅꯁꯨ ꯉꯥꯛꯄꯅꯤ ꯌꯥꯝꯅ ꯋꯥꯔꯦ ꯉꯥꯛꯄꯗ ꯑꯗꯣ ꯀꯅꯥꯒꯨꯝꯕꯒꯤ ꯏꯃꯨꯡꯗ ꯅꯨꯡ ꯊꯥꯗꯔꯛꯑꯦꯕꯨ ꯍꯥꯏ ꯑꯃ ꯇꯧꯔꯦꯕꯨ ꯍꯥꯏ ꯑꯗꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯇꯥꯈ꯭ꯔꯦ ꯌꯥꯔꯒꯗꯤ ꯁꯣꯝꯒꯤ ꯍꯩꯔꯤꯕ ꯃꯍꯩꯗꯣ ꯑꯥꯗ ꯑꯩꯈꯣꯏꯒꯤ ꯔꯦꯠ ꯖꯣꯟꯗ